Adomna Adomgi phone bu asumna transparent look amtang pige haba taragadi transparent oina uhange haba taragadi aina ngasi sajariba blog semjariba blog ase hawbadi loiba hawbda gyan tana amasung munna biyeng tabiu. Ahanbada Adomna Play Store da changbire haraga asumna application amtang download tawbiu. Application adugi mamingdi Transparent Screen and Live Wallpaper haiba application se asumna download tawbiu. Asida ai screen sida amtang yengbiu. Haiba application se Adomna install tawrobagi matungda yengbiu. Ai screen sida ai hujik kan install tawjari. Ai phone screen sida sum yengbiu. Screen ase Transparent Screen and Live Wallpaper haiba application se download tawra matungda mase install tawsanbiu. Adugi matungda haiba sida open tawbira matungda asumna open sida namla matungda interface amaka asumna tholakani. Asida iriba welcome haraga live wallpaper transparent app information haiba sida transparent haiba sida nambiro aduga sida allow haiba sida amuk nambiro. Adugi matungda asumna transparent set wallpaper haiba set wallpaper sida amuka nambiro aduga home screen and lock screen sida amuka nambiro. Sinamla matungda Adomna loinamak back tawbiba yaragani. Adugi matungda yam fajaraba look amakak Adomgi phone se transparent oira haibagi look amakak asumna uba fangani. Masida aina uchariba se aigi phone da video screenshot lauraga uchabani ai transparent oira haibaduni aina hoji uchariba se amtang soidane yengbiu. Masigi nungaiba masigi kanaba masigi yam fajaba look ase Adomna phone da install tawsanbiraga thamba matamda schematic fajaba ama oiragani. Channel sibu nungsibiduna subscribe tawbiu amasung mathangi video sing update uba fangnabui damakta bell icon su sungsoi soiduna